mayam videos ta urisi social experiment ni ko adu akhoi batau karam na akhoi atu videos loi pheng min narasi akhoi cinema hall amata makhoi gunda gi mahong te ka akhoi group ka lai ra ka akhoi ge gunda laipung phamma lai bi mahong tu adu ne makhoi sarisi aduga cinema hall sita chagak pami singi makhoi gi reaksi sine ba makhoi ni yengisi adu hoi makhoi tawre mo sekti loi ki bata bi natra ayu sanga su handora kana si cinema ticket mang kha su makhoi gunda singa sika asungba mi siga phamnar ga film yang phungden khalak pata bre natra adu ni makhoi loina mi thanna thokhi ko adu thangna fa ba nu pam khakti yaw kani videos loi phuyangune videos loi phuyang khangani asinu pa he thawna fa yang khalle ko masu ki brandi loira me adur ga su ko ma film yang ning bagi mayai na ra kaina khangde ko mai mar kha sang laga pham bane ba jaya makhoi ki experiment se light but